ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯑꯉꯥꯡ ꯈꯔ ꯌꯥꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤ 5ꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯏꯃꯨꯡꯁꯦ ꯈꯔ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯄꯤꯛꯂꯤ ꯃꯇꯝ ꯑꯗꯨꯗ꯫ ꯅꯣꯡꯃꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯦꯗꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯏꯆꯦ ꯂꯥꯛꯄꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯌꯧ ꯑꯣꯝꯁꯜꯂꯒ ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯌꯨ, ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯉꯔꯪ ꯉꯪꯕꯗꯨꯗ ꯏꯆꯦꯅ ꯑꯩꯉꯣꯟꯗ, "ꯕꯤꯖꯣꯏ, ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯤꯕꯨ ꯀꯝꯇ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯗ꯭ꯔꯕꯣ? ꯅꯣꯏ ꯑꯅꯤꯅ ꯂꯣꯏꯔꯦꯍꯦ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗ ꯃꯤꯠꯇ ꯍꯦꯛ ꯆꯪꯉꯤ꯫ ꯁꯦ ꯂꯨꯄꯥ 100ꯅꯤ, ꯁꯤꯅ ꯀꯩꯅꯣ ꯑꯃꯨꯛꯇ ꯂꯩꯕꯤꯔꯨꯆꯣ." ꯁꯥꯅꯒ ꯁꯥꯕꯒ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯏꯆꯦꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯩꯁꯨ ꯏꯀꯥꯏꯕ ꯈꯤꯇꯪ ꯐꯥꯎꯏ꯫ ꯏꯆꯦꯗꯁꯨ ꯑꯩꯅ, "ꯏꯆꯦ, ꯄꯤꯖꯔꯤꯅꯦ, ꯑꯩꯁꯨ ꯄꯨꯊꯥꯡ ꯉꯝꯗ꯭ꯔꯦ. ꯀꯔꯥꯏꯅꯣ ꯄꯤꯔꯛꯑꯣ ꯄꯩꯁꯥꯗꯣ, ꯑꯩ ꯂꯩꯕꯤꯔꯨꯔꯒꯦ ꯃꯣꯏꯒꯤ." ꯑꯗꯨ ꯏꯆꯦꯒꯤꯗꯩ ꯀꯩ ꯌꯥꯎꯔꯛꯎꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ, "ꯌꯥꯔꯦ, ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯦ. ꯅꯆꯥꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ 100ꯗꯨꯅ ꯀꯩꯅꯣ ꯀꯣꯟꯅꯅꯕ ꯈꯔ ꯂꯩꯔꯨꯔꯣ." ꯑꯗꯨꯃꯥꯏꯅ ꯏꯆꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ, "ꯍꯣꯏ ꯏꯆꯦ, ꯂꯥꯛꯑꯣ, ꯅꯣꯏꯁꯨ ꯅꯦꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯅꯨ, ꯑꯆꯥꯄꯣꯠ ꯂꯩꯔꯨꯔꯁꯤ" ꯍꯥꯏꯗꯅ ꯏꯆꯥꯁꯤꯡꯗꯨ ꯍꯣꯏꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯆꯦꯁꯦ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯃꯣꯏ ꯑꯥꯗ ꯍꯧꯕ ꯃꯔꯨꯞꯇꯤ ꯌꯥꯝꯅ ꯀꯥꯏꯒꯜꯂꯤ, ꯖꯄꯥꯟꯗ ꯆꯠꯅꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯁꯥꯏꯗ ꯃꯔꯨꯞ ꯌꯥꯎꯖꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯦꯟ ꯍꯨꯟꯕ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯛꯏ꯫ ꯍꯟꯗꯛꯇꯤ ꯏꯆꯦꯅ ꯂꯥꯛꯄꯗ ꯏꯆꯥꯁꯤꯡꯁꯦ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯏꯆꯦꯅ ꯄꯨꯕꯤꯔꯒ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯇꯦꯗꯤ ꯕꯤꯌꯔ ꯑꯉꯥꯡꯒꯤ ꯃꯩ ꯉꯥꯟꯕ ꯁꯥꯟꯅꯄꯣꯠ ꯐꯅꯌꯥꯝꯅꯤ ꯄꯨꯕꯤꯔꯛꯏꯗꯣ꯫ ꯁꯦꯟꯁꯨ ꯑꯗꯨꯝ ꯑꯇꯥꯡꯕ ꯐꯅꯌꯥꯝ ꯌꯥꯎꯔꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯏꯆꯦꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯏꯆꯦ, ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯁꯤꯕꯨ ꯏꯆꯦꯅ ꯀꯔꯥꯏꯗꯒꯤ ꯂꯩꯔꯤꯅꯣ? ꯑꯇꯥꯡꯕꯁꯨ ꯌꯥꯎꯔꯤ." "ꯅꯠꯇꯦ ꯏꯆꯦ, ꯏꯆꯦꯒꯤ ꯃꯔꯨꯞꯀ ꯐꯪꯕ ꯂꯩꯕ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ, "ꯑꯁ, ꯀꯔꯥꯏꯗꯒꯤ ꯃꯔꯨꯞꯅꯣ, ꯁꯨꯡꯐꯥꯎ ꯍꯦꯛ ꯐꯥꯎꯗꯦ. ꯁꯥꯟꯅꯄꯣꯠꯁꯤꯡꯁꯤꯗꯤ ꯑꯩꯅ ꯂꯩꯔꯛꯄꯕꯨ ꯑꯃꯠꯇ ꯌꯥꯎꯗꯦꯗ. ꯅꯣꯏ ꯏꯕꯥꯏ ꯍꯣꯏꯒꯤ ꯑꯣꯐꯤꯁꯇ ꯃꯃꯥꯟꯅꯕ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯑꯃ ꯌꯥꯎꯏ ꯍꯥꯏ꯫ ꯃꯥꯏ ꯃꯆꯥꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯥꯟꯅꯔꯝꯕ ꯁꯥꯟꯅꯄꯣꯠ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯅꯤ. ꯑꯗꯣ ꯃꯆꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯆꯥꯎꯔꯦ. ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯣꯏ ꯏꯕꯥꯏꯗ ꯄꯨꯈ꯭ꯔꯣ ꯄꯤꯔꯛꯑꯕ ꯃꯥꯜꯂꯤ. ꯅꯣꯡꯃ ꯑꯩꯅ ꯁꯤꯗꯩ ꯍꯟꯈꯤꯕꯗꯁꯨ ꯅꯕꯥꯏꯗ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯁꯤꯡꯒꯤ ꯋꯥꯔꯤꯁꯨ ꯈꯔ ꯇꯝꯕ. ꯑꯗꯨꯗ ꯃꯥꯁꯨ ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯤꯒꯤ ꯑꯣꯏꯖꯅꯕ ꯍꯥꯏꯗꯅ ꯅꯕꯥꯏꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯨꯃ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯍꯥꯞꯆꯜꯂꯒ ꯄꯨꯔꯛꯏ. ꯑꯗꯣ ꯁꯤ ꯀꯥꯟꯅꯗ꯭ꯔꯣ? ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ. ꯅꯪꯅꯁꯨ ꯑꯃꯠꯇ ꯂꯩꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ. ꯑꯉꯥꯡꯈꯩꯁꯦ ꯂꯣꯏꯅ ꯉꯧꯔꯒ ꯈꯥꯡꯂꯦ. ꯇꯨ ꯀꯌꯥꯗ ꯄꯥꯝꯅ ꯁꯥꯟꯅꯖꯔꯤꯕ." ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯑꯗꯨꯅꯦꯕ ꯏꯆꯦ, ꯏꯆꯦꯅ ꯂꯩꯔꯛꯄꯗꯤ ꯃꯥꯟꯗꯦꯕ. ꯑꯗꯣ ꯏꯃꯨꯡꯗꯨꯕꯨ ꯀꯌꯥꯃꯨꯛ ꯁꯦꯟ ꯊꯨꯝ ꯄꯥꯏꯔꯕꯖꯥꯠꯅꯣ? ꯄꯥꯝꯃꯨꯗ꯭ꯔꯥ ꯈꯪꯗꯦꯅꯦ, ꯑꯁꯨꯛ ꯌꯥꯝꯕ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯄꯤꯊꯣꯔꯛꯏꯁꯤꯕꯨ. ꯁꯦꯟ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯝꯃꯔꯣꯏ. ꯐꯔꯦ ꯏꯆꯦ, ꯏꯆꯦꯅ ꯁꯤꯈꯩꯁꯤ ꯄꯨꯕꯤꯔꯛꯏꯁꯤ ꯃꯣꯏ ꯁꯥꯟꯅꯖꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯃꯨꯡꯁꯦ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯄꯤꯛꯄꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯅꯥꯕ ꯌꯦꯛꯄ ꯍꯧꯔꯛꯏ꯫ ꯃꯃꯥꯒ ꯑꯩꯒꯁꯨ ꯃꯗꯨꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯁꯤꯅꯤ꯫ ꯌꯣꯡꯅꯥꯎ ꯃꯆꯥꯒꯤ ꯁꯥꯟꯅꯄꯣꯠ ꯇꯦꯗꯤ ꯑꯃ ꯌꯥꯎꯔꯛꯏ ꯏꯆꯦꯅ ꯄꯨꯔꯛꯄꯗ꯫ ꯃꯗꯨꯒꯤ ꯇꯦꯗꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯏꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯁꯤꯅ ꯍꯦꯛ ꯎꯕꯗ ꯄꯨꯡꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯤꯕ ꯇꯦꯗꯤꯗꯨ ꯃꯇꯣꯝꯗ ꯆꯠꯂꯤ, ꯂꯦꯡꯉꯤ, ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯅ ꯊꯦꯝꯕ ꯌꯥꯗꯈꯩ ꯄꯨꯡꯀꯞꯇ ꯀꯞꯄꯤ꯫ ꯃꯃꯥꯒ ꯑꯩꯒꯁꯨ ꯑꯉꯥꯡꯅ ꯉꯥꯡꯕ ꯋꯥꯕꯨ ꯍꯥꯏꯗꯅ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯍꯣꯏ, ꯃꯗꯨꯒꯤ ꯁꯥꯟꯅꯄꯣꯠꯇꯨꯃꯗꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯝꯗ꯭ꯔꯦ, ꯃꯆꯦ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯊꯝꯃꯝꯃꯤ꯫ ꯅꯥꯕ ꯌꯦꯛꯄꯒ ꯌꯥꯎꯔꯛꯄꯒ ꯑꯩꯁꯨ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯁꯜꯂꯛꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯣꯏꯁꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯑꯩꯒ ꯇꯨꯝꯃꯝꯃꯤ꯫ ꯃꯥꯗꯤ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯀꯞꯀꯜꯂꯤ꯫ ꯃꯃꯥꯅ ꯊꯦꯝꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯑꯩꯒ ꯇꯨꯝꯕꯅꯤ꯫ ꯁꯨꯝ ꯑꯩꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯃꯤꯀꯞ ꯊꯣꯔꯛꯑꯒ ꯌꯨꯝꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤꯉꯩ ꯏꯆꯥꯁꯤꯡꯅ ꯍꯦꯛ ꯁꯥꯟꯅꯐꯝ ꯇꯤꯚꯤꯒ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯩꯔꯒ ꯊꯝꯃꯤꯕ ꯑꯗꯣꯝꯗ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯇꯦꯛ ꯇꯣꯛ ꯍꯥꯏꯗꯅ ꯀꯩꯒꯨꯝꯕ ꯑꯃ ꯃꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯕꯒꯨꯝ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ, ꯎꯆꯤꯅꯔ ꯍꯧꯗꯣꯡꯅꯔ ꯑꯁꯣꯝ ꯀꯥꯗ ꯆꯪꯉꯤꯁꯤ ꯍꯥꯏꯗꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯀꯥ ꯑꯗꯣꯝꯗ ꯑꯩꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯏ꯫ ꯑꯩꯅ ꯍꯦꯛ ꯆꯪꯁꯜꯂꯛꯄꯒ ꯉꯁꯥꯏ ꯑꯩꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤꯉꯩ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫
ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯄꯣꯠ ꯍꯥꯞꯄ ꯖꯝꯕꯣ ꯕꯣꯛꯁ ꯑꯗꯨꯁꯨ ꯑꯩꯅ ꯃꯅꯨꯡꯗ ꯀꯩꯀꯩ ꯆꯪꯒꯦ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯉꯥꯌꯥꯛ ꯑꯩꯁꯦ ꯏꯁꯥꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯆꯔꯛꯑꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯋꯥꯏꯗꯅꯤ ꯇꯥꯔꯝꯃꯤꯕ ꯃꯈꯣꯟꯁꯤꯡ ꯑꯗꯨ, ꯑꯗꯨꯒ ꯆꯪꯉꯛꯄꯗꯅ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯀꯩꯅꯣꯅꯦ? ꯑꯁꯨꯝꯅ ꯑꯩꯁꯦ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯉꯛꯑꯒꯦ ꯍꯥꯏꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯈꯤ ꯍꯦꯛ ꯇꯧꯔꯛꯄꯗ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯆꯂꯥꯏꯕ, ꯕꯦꯇ꯭ꯔꯤꯅ ꯈꯣꯡꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯈꯪꯈꯣꯡ ꯍꯦꯛ ꯈꯣꯡꯉꯛꯏ꯫ ꯏꯁꯥꯗ ꯑꯩꯁꯨ ꯃꯤꯍꯨꯟꯁꯦ ꯂꯋꯥꯏ ꯂꯨꯇꯣꯟ ꯌꯧꯈꯤ꯫ ꯄꯨꯈꯪ ꯍꯦꯛ ꯈꯪꯉꯤ꯫ ꯃꯗꯨꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯑꯩꯅ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯨꯠꯊꯠꯅꯕ ꯇꯧꯏ꯫ ꯐꯅ ꯑꯩꯅ ꯃꯨꯠꯊꯠꯂꯒꯁꯨ ꯑꯗꯨꯝ ꯈꯣꯡꯉꯤ꯫ ꯁꯥꯎꯅꯤꯡꯉꯛꯇꯅ ꯑꯩꯅ ꯍꯦꯔꯥ ꯑꯍꯤꯡ ꯑꯁꯤꯗ ꯅꯪ ꯁꯨꯕ ꯕꯦꯔꯥ ꯀꯥꯔꯦ, ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯇꯥꯔꯦ, ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯕꯦꯇ꯭ꯔꯤꯁꯤ ꯑꯣꯏꯅ ꯁꯠꯂꯒꯦ ꯍꯥꯏꯗꯅ ꯕꯦꯇ꯭ꯔꯤꯗ ꯑꯣꯏꯅ ꯁꯠꯇꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯣꯡꯉꯝꯕꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯈꯥꯗ ꯇꯞꯅ ꯊꯅꯝꯃꯒ ꯑꯩꯁꯨ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤna ꯄꯨꯈꯞꯇ ꯀꯞꯍꯟꯅꯔꯛꯏ꯫ ꯑꯩꯁꯨ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯑꯁꯥꯏꯐꯥꯎ ꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯂꯝꯖꯥꯎ ꯃꯆꯤꯟ ꯐꯥꯎ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯉꯔꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯤꯚꯤ ꯀꯥꯁꯤꯗꯩꯔꯁꯨ ꯈꯪꯗꯦ, ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯇꯥꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯕꯗꯧꯅ, ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯩꯅꯁꯨ ꯑꯃꯨꯛ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯔꯣ? ꯑꯗꯨꯗꯤ ꯑꯩꯅꯤ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯆꯪꯕꯗꯧꯅ ꯃꯈꯣꯟ ꯈꯔ ꯇꯥꯏ ꯍꯥꯏꯗꯅ ꯆꯪꯉꯒ ꯌꯦꯡꯉꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤꯅ ꯈꯣꯡꯒꯟꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯈꯣꯡꯈ꯭ꯔꯒ ꯃꯨꯠꯊꯠꯄ ꯌꯥꯗꯗꯅ ꯑꯩꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯨꯔꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯔꯅꯤ ꯑꯩꯅ ꯇꯥꯈ꯭ꯔꯤꯗꯨꯕꯨ, ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯦꯗ, ꯅꯪꯁꯨ ꯇꯨꯝꯕ ꯃꯈꯣꯟ ꯇꯥꯏ, ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯥꯏꯗꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯩꯅꯦꯃꯦ ꯅꯪꯅ ꯄꯨꯡꯗꯣ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯑꯗꯨ ꯐꯔꯦꯁꯦ, ꯏꯕꯥꯅꯤꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯅꯣ? ꯑꯉꯥꯡ 5ꯃꯛ ꯅꯥꯗꯕ ꯑꯃꯠꯇ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ, ꯂꯣꯏꯅ ꯅꯥꯁꯜꯂꯛꯏ, ꯁꯦꯟꯁꯨ ꯈꯨꯠꯇ ꯏꯂꯩ ꯂꯩꯁꯜꯂꯛꯇ꯭ꯔꯦ, ꯑꯩꯗꯤ ꯃꯊꯥꯕꯨ ꯁꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁ ꯉꯝꯅꯕ ꯇꯧꯕ ꯇꯥꯕꯅꯤ, ꯄꯨꯒꯦꯔꯥ ꯂꯪꯒꯦꯔꯥ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ, ꯑꯩꯕꯨ ꯁꯦꯟ ꯊꯣꯛꯄ ꯃꯤꯔꯣ ꯈꯨꯝꯃꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯗꯨꯁꯨ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗꯗꯅ ꯄꯨꯡ 1 ꯐꯥꯎ ꯐꯣꯟ ꯈꯔ ꯌꯦꯡ, ꯋꯥꯈꯜ ꯈꯔ ꯈꯟ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯂꯩ꯫ ꯃꯗꯨꯗꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯄꯣꯠ ꯄꯩꯐꯝ ꯇꯤꯚꯤ ꯀꯥꯗꯣꯝꯗ ꯁꯨꯝ ꯑꯉꯥꯡ ꯑꯃꯅ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯟꯁꯦ ꯁꯨꯝ ꯊꯣꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯁꯤꯜꯂꯛꯈꯤ꯫ ꯀꯩꯅꯣꯅꯦ ꯉꯔꯥꯡꯗꯩꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤꯁꯤ, ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ? ꯇꯝꯅꯔꯕ ꯈꯪꯗ꯭ꯔꯦꯅꯦ ꯏꯃꯨꯡ ꯑꯁꯤꯁꯨ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯜꯂꯤꯉꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯁꯦ ꯐꯨꯛ ꯃꯤꯀꯞ ꯊꯣꯔꯛꯑꯒ ꯄꯨꯈꯞꯇ ꯀꯞꯄꯛꯏ꯫ ꯃꯃꯥꯒ ꯑꯩꯒꯅꯁꯨ ꯑꯉꯥꯡꯗꯣ ꯊꯦꯝ ꯂꯥꯛꯄ ꯉꯝꯃꯝꯗꯦ꯫ ꯇꯤꯚꯤ ꯀꯥ ꯃꯣꯏꯒꯤ ꯁꯥꯟꯅꯄꯣꯠ ꯊꯝꯐꯝ ꯑꯗꯣꯝꯗ ꯃꯃꯥꯏꯗ ꯑꯣꯟꯗꯅ ꯀꯞꯄꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ, ꯀꯩꯅꯣꯅꯦ ꯑꯁꯣꯝ ꯀꯥꯁꯤꯗ ꯃꯥꯅ ꯑꯣꯜꯂꯒ ꯀꯞꯄꯤꯁꯤꯕꯣ? ꯑꯁꯤꯗ ꯀꯩꯅꯣꯝꯗꯤ ꯂꯩꯔꯕ ꯃꯥꯜꯂꯤ꯫ ꯃꯃꯥ ꯈꯨꯖꯨ ꯂꯩꯈꯥꯝꯒ ꯂꯩꯇ꯭ꯔꯣ? ꯑꯁꯣꯝ ꯀꯥꯁꯦ ꯑꯃꯨꯛꯇ ꯍꯨꯝꯗꯣꯛꯎꯒꯦ, ꯀꯥ ꯃꯅꯨꯡꯁꯤꯗ ꯀꯔꯤꯅꯣꯃ ꯂꯩꯔꯕ ꯃꯥꯜꯂꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯉꯁꯥꯏ ꯂꯩꯔꯛꯑꯕꯅꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯊꯪ ꯅꯥꯔꯛꯄꯁꯤꯗ ꯈꯔ ꯍꯨꯝꯗꯣꯛꯀꯦ ꯍꯥꯏꯗꯅ, ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯤ ꯆꯦꯔꯪ ꯑꯃꯨꯕ ꯑꯃꯅ ꯌꯣꯝꯕꯅꯤ, ꯃꯗꯨ ꯂꯧꯕꯤꯔꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯂꯧꯊꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯩ ꯆꯨꯔꯒ ꯍꯧꯖꯤꯛꯀꯤ ꯇꯤꯚꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯍꯨꯝꯗꯣꯛ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯑꯣꯛꯊꯣꯛꯄꯤꯔꯒ ꯃꯄꯥꯟꯗ ꯊꯝꯃꯨꯅꯕ ꯊꯣꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯁꯦ ꯀꯞꯄꯝꯕꯗꯨ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯃꯃꯥꯒ ꯑꯩꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯣꯝꯒꯤ ꯀꯥꯗꯨ ꯏꯁꯤꯡ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ, ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ ꯑꯁꯣꯝ ꯀꯥꯁꯤ ꯍꯥꯏꯗꯅ꯫ ꯑꯩꯅꯁꯨ ꯁꯨꯝ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏ, ꯏꯆꯦꯅ ꯄꯨꯔꯛꯏꯕ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯂꯥꯏꯙꯤꯁꯤꯡꯁꯤ ꯀꯩ ꯌꯥꯎꯔꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯤ ꯍꯦꯛ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯊꯪ ꯄꯨꯡꯅꯥꯗ ꯅꯥꯁꯟꯅꯔꯛꯏ꯫ ꯅꯠꯇꯦ, ꯂꯥꯏꯙꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯁꯤꯔꯣ? ꯑꯁꯤꯅꯔ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤꯅꯤ, ꯁꯥꯟꯅꯄꯣꯠꯁꯤꯡꯁꯤ ꯌꯥꯝꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦ, ꯈꯔ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯔꯒ ꯅꯠꯇꯦ, ꯌꯨꯝꯗ ꯑꯃꯠꯇ ꯊꯝꯍꯧꯕ ꯌꯥꯔꯣꯏ, ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯗꯕꯅꯤ꯫ ꯑꯩꯗꯤ ꯀꯤꯗꯨꯝ ꯁꯨꯝ ꯀꯤꯁꯜꯂꯛꯏ꯫ ꯀꯥꯟꯅꯗꯦ, ꯍꯌꯦꯡ ꯃꯌꯥꯡ ꯀꯣꯟꯆꯥꯛ ꯈꯣꯝꯕꯗ ꯄꯨꯂꯞ ꯍꯥꯞꯄꯒ ꯄꯤꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯏꯁ ꯑꯁꯤꯕꯨ ꯀꯣꯟꯆꯥꯛ ꯈꯣꯝꯕ ꯃꯌꯥꯡꯅ ꯂꯧꯕꯤꯒꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯂꯧꯅꯤ, ꯑꯁꯤꯒꯨꯝꯕꯁꯤꯅ ꯍꯦꯟꯅ ꯂꯧꯒꯟꯕꯅꯤ, ꯃꯌꯥꯡꯅ ꯂꯧꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ, ꯃꯣꯏ ꯊꯣꯛꯄ ꯑꯁꯥꯏꯗ ꯌꯣꯟꯖꯔꯨꯅꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯅꯨꯄꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯀꯣꯟꯆꯥꯛ ꯈꯣꯝꯕ ꯊꯦꯂꯥ ꯏꯟꯕ ꯃꯌꯥꯡꯁꯦ ꯑꯃꯠꯇ ꯂꯥꯛꯑꯝꯗꯦ, ꯊꯑꯣꯏꯒꯤ ꯉꯥꯏꯔꯒꯁꯨ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅꯤ ꯃꯣꯏꯁꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯒ ꯄꯤꯔꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯗꯨ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯂꯣꯏꯅ ꯍꯥꯟꯖꯜꯂꯒ ꯍꯦꯛ ꯂꯥꯛꯄꯒ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯁꯦ ꯑꯉꯛꯄꯅꯤ, ꯑꯩꯅ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯊꯝꯗ꯭ꯔꯦ, ꯌꯦꯅꯈꯥꯗ ꯂꯣꯏꯅ ꯊꯝꯂꯕꯅꯤ꯫ ꯁꯥꯟꯅꯄꯣꯠ ꯊꯝꯐꯝ ꯑꯗꯣꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯤꯅ ꯐꯨꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯀꯞꯄꯛꯏ꯫
Makhol ado tabada mamaga igada kibada ahingda tumamde. Nunganbaga ise koncha khomba mayangsi koiti thiraga yumda puraga sanaposing adu loina pithoki. Madudagi khara phagadra khallubani. Adubu lepa kauba leite imung asida kaigumba amadum kochen sielaga leibadongna saumse dum leptana taurai. Aisu konadi hera masidi maiba matanada yadre haidana. Maiba makauraga imung se yengthohalami. Laiba maiba duna so phajana yengaba matunga sumna hairei. Laidi ma imung asida sithahaurini. Karamba laidi no hangai. Aina so oza maiba sanapote matapu lehaura maroida. Mama kaibu lairige ne hangami. Aigi nupina so leitreda mata loina mayangda pikradudi kumai. Maiba duna mosumna makhatana. Ama lehauri yadi aigi isada. Se ai haige laidina tamnaba natene. Nahandagi nakhwigi imungda taurisi. Laikidaba angang amagi thawai se laidi dugi matung inarabani. Noina laidi kape haridu laidi nate. Angang adugi mathwai mamini. Nasanupi atombisina pokapta kapidu thawai do mana ubagini. Noi thiyu phangnaba imung asidagi. Mathwai mamidu chaningdadana mana laidi ama lotkre. Thiyu thuna hairei. Adumaina hairappaduda mamaga igaso koiti thirami. Kona thangda angakpani isanupi atombiduga iga tumba phamung kangkha makhada yongi tedi edu targa leirambasi madu aina thengnarami aisu madu ubada mihunga se ding chongkhalai maibadu kauraga yenghalami maibaduna sutu aina haidra amadi soidana walhauri haidna noi pairuranu ai licai ma tauraga lokthorake haidana maibaduna kangkhadagi licai tauraga laidi do lokthorai madugi laidi do maibaduna mapanda thau tauraga mai thadoomi maduda hingai manam mi poloiba manam sina akoi se leiba ngamamde laidi do mai thabada adumaina hek tawkhibadagi naramba isa singse mathang masa matomda masa loina kankhacharai iseda soina wari do sitnana tambada isena so adudi laidi do da angangi thawai do changamani adugi woire moina laidi do nabaida loina pithori do ai noi nabaida mamana badugi masa masu laikidaba yaukibra hangalake hairai aduga kona chumsu chumami ibagi mamana badugi masa nupi ama narga laikidaba ama yaurami angang aduna sanaramba mapon masai sanapon ngakta woirami yum masida thanami do adumaina angakpa yamna kiba ama imung asida thoki aisu ngasi phok thaudo dudagi isa singi sanapot ka se amata laikidre mayam hamagi wari se matanga saida loizare ani subo wari se muk mayam da khudon tamjari wari se ngasidagina sahi taret muki mamangi wari ni babada ta singna thengna kiba thaudo koi duri ni babagi mingse tompo kawi imagi da memsa matamadu dai so class 10 ka bada ngairi isilinaw se ani khagtani isanupi amaga aiga thabak sufam nongpham leitabana babasu yum sabo yawbo ina salami senthok lambe leiraktabana upai lemandabadagi yum sabo ina salabani imung manung babagi machimanaw nupa ngakta ani ni baba chawdi yu thakpa henmanbadagi liver na abadagi adum laikidre thaina dagi hongna baba huigi imung siwana haurakpana hojiksu nungaiba ngamdri babana thabak suba chakhraga ima so adum yumda tekli phi saduna sen talami babaga yamna luna tinaba mamanaba kaka sumen haidana malai kaka sumen se mabuksu yamna phai akhoigi awabada su yamna mating tawi Silina wanigi lairik tambagi sian hunba ngamdraba matamda babana kaka sumen dagi dum sian se laurami akoina so ka sumen se kaka haidana dum kauzai basa paijadraba so khoi imung se ingna singna lejaba imung amani noma khangaudana isan so skunda wantharakpadagi yumda purami yum yorga imana ingonda ibunga napada phone mukta tawraga yamna thuna mukta lau hayo aina so khoi ima haidana babada phone do tawi Bawa so phola do pairak tuna kaidawragi bungo ai lambe da leire yaurakadore haidai ai so baba nang khara thuna lawo isan se masa yamna kana ngamdre haidami aina do hairubada baba so pakhatna kaidawre haibano hoi lai ngairamo adumaina ko so ngai haktang di baba lakpa ngai tuna lei ngai leraga baba se yumda yauroktuna imungda masu hathu sangai hai isa thoibi kaidawre haibano kamaina tawrino nupi haidana imada hangi Imana sumagi anabado horokpa mali skundagi wantharakpani haidana khummi babana so adudi hojik hospital da puraga thuna yenghobana pharani si haidana babana kaka sumenda phone tawduna lao haidana kaurami kuihaude kaka sumen so yumda thuna laktuna kaidawragi itaw nang adu pakhana kauri ituna babana so itaw hospital da mukta saminarusi babagi wafam aduda kaka sumena so kana kaidawo yawragi amuktang di gyan tahallu
Babanasu itaw isanupisi anaba hauri, hospital na pudaba yararoy. Skundagi wantare haidana leramiba piba masini, tuna salasi itaw. Babana dum na hek haibaga kaka sumensu, law itaw adudi aiso gari puri hairei. Asumna kosi hospital tamna laami, hospital hek yawaga doktor sing na isanupibu yang birami. Aiso baba hoy na isad ge anaba hauri haibaduda, karino kangyangdana babagi manakta sangaga, kaino baba isan ge anaba halisibo, nati isin sibo kariyo na naragi. Ay na dum na hangubada baba na susum na kumai. Ibungo na sanse hata ahoba malayre. Aduna sor honba ngamdadana. Amumuk wantaba tawri sini. Adugini ipana pakalibasi. Doktor na kariyo mo harak no kangdi. Babagi nung ay taba matawdu uraga kakasume na so. Asum na harai. Kasi tawro itaw nang bo ay layri sidi. Isa kariso tawba yaroy. Wakan he na kanjan kano. Asumna doktor na sukari su tawro hidak pazana sang na ina pijabiyo hayrak padagi. Akwai su yumda amuk halami. Lambe na kakasume na babada sumna hay. Itaw pesa nung sagi di yarabo. Hidak lay na ba hangay. Baba na sukara di yawri itaw kumi. Maduda kakasume na pesa kara loktoraga. Babada pirami. Si itaw ay sunga si tabak losan bagi. Siyan kara loktorak pani. Si kara sinay sagi hidak lay bada mating oiro. Baba su piri iba siya laduda muna yeng tuna. Itaw yarani engonda susiyan kara yawri, sinadum layragi. Babagi wapam aduda kakasume na sunok tuna, itaw kayso gano, ay nisagi mating tawbani. Nangay di amatani pigling ay dagi tinarapani, nangay nagun kang na tinari iduti. Ado hayang ay noy gidalaki, tabaki wariso karasasi. Si haydo na ako'y bo yung pabo tadabiramaga, kakado su adum hankre. Kwaso imong da isan do pusando na dumsangay Imong sang nabada ina babada sumnahangi. Baba kakasumen si bunupi ang anga tidrapo. Mana kwegi mating asukyam na pangbili si karikino. Ay na dumna hangubada baba na susum na kumai. Ibungo ng kakasumen si maraybag tirabani. Ipaga pigling ay dagilu na tinarapa imana bani. Magi sumasimanaw mamamapa amatalaiti. Aduna magay kasi tinabada natana. Isilinaw amagumloy na rabani. Noy kakasumen di nupi ang anga panbayaba minateda. Nupi ga tidrabani. Ay gano'y kasumen gati nga sipo isilinaw daw na niloy na risi. Baba na wari kaya masulibirami. Kakasumen makuya ni gitay na gipunsiwari. Numito ako siya sa isang sato ga pota na rami. Ima na isan siya na buhay na, isan upiga tumami. Ay di ay gikaday tanda dumtumi. Nung alaga ko sa tabakaraluy sando na layring ay da, kakasumen siya lakto na sumnaharei. Ibunga ng bababu lay kibro. Ay so kakalairo, lay kibani kakaloo kakahayrami. Imong dasang duda bababu kaugtuwami. Babaso torok tu na kakasumenda. Itaw nang lairo untok nga nalakreda. Saka sara abu nang bo. Kakana sunok tu na tam na sunna kumai. Saka sarak te da noy gida sarage hayda na laabani. Babana so kari su tudok pa di tawdre itaw. Skun ga kahandra bani. Kakasume na so kara pota halu. Skun ga matang kara lep halu. Masakang ka na bahana tawgata bani. Skun ladu di samarak karaga suyay. Babana so huway itaw. Ado kari sang sasige nang busida saksa ni laisina. Babana adum na hangubada kakana sunok to na. Nang nasaning bado sarga loire. Ay nalaisi nang gaiga wari matasana si hayda na lakpani. Babana so kari wari no itaw. Yam na luba wari ga mali. Ay siya taba mapay gada bani. Ado nang gapuna sa si hayda na laini. Ay so angang singbudi karaputo ini. Ado da itanta pa na bado ngamot. Ako ni na tabak to pa na ragadi karasupay na. Nang natopagi tabak subada so ay pamti. Kakagi wapam aduda babana suknak na sumna kumi. Kayang kuy na laygada ba waira ba no itaw? Ay di yung masida hanga layta baga. Yung tado ka sa pasi ay di kaya paamdra ba ni. Sa tubigi anabasi ka. Huwag kakairak pa nang naroy durini. Babana dum na harubada kakado na suwa mo. Kaso kuy gada ba natin di itaw takaya mo muktani. Ay so isa tubigi am na kalikay no. Sumnar ka layba yapoti. Ako di siyentandra ka di kamay ni hingani. Ay na hariba tabak sa siya nam na pangdoy ni Hayrai. Babaso imong gilayta lari sige kalaga sumnahay. Huway itaw sat pa di kang kwanagi sat pataraki hango pada. Kakado na so hayang hekta sa latabani. Pochay kay no yung salo Hayrai. Asum na numito mo ako'y dasak po na sa amin naraga. Kakado so dum tiyang na hankre. Kakahan kraga imana babado won sendo na. Kay no nang nahari dubo kamay ni yumsi nang natadoga sa toy no. Yung masidaahan ka namta sulay ba nati. Huwag kakairak pa da kanana sinbitoy no. Imagi wado taraga baba na su. Nupiyedo giti karisu kaluno da. Isabo sumnaraga lay bayabro. Ay siyan karasu tanangge.
ꯑꯩꯅ ꯆꯠꯇ꯭ꯔꯕꯗꯤ ꯏꯇꯥꯎ ꯁꯣꯃꯦꯟꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯈꯤꯅꯤ? ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯃꯥꯅ ꯃꯇꯦꯡ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕꯤꯔꯤꯗꯨꯗꯤ꯫ ꯏꯃꯥꯁꯨ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯃꯝꯗꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯀꯀꯥꯅ ꯕꯕꯥꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯕꯕꯥꯅ ꯆꯠꯈꯤꯕꯗꯣ ꯏꯃꯥꯅꯗꯤ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯕꯕꯥꯅ ꯅꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯕꯕꯥꯁꯦ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯉꯝꯗꯦ꯫ ꯑꯩꯅ ꯐꯣꯟ ꯇꯧꯔꯕꯁꯨ ꯕꯕꯥꯒꯤ ꯅꯝꯕꯔꯁꯤ ꯅꯦꯠꯋꯥꯛꯁꯦ ꯁꯨꯐꯪ ꯐꯪꯉꯝꯗꯦ꯫ ꯑꯩꯁꯨ ꯏꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏ, ꯏꯃꯥ ꯕꯕꯥꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯨꯅꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯒ ꯕꯕꯥꯁꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯕꯕꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯁꯨꯝꯅ ꯍꯪꯉꯤ, ꯕꯕꯥ ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯐꯣꯟ ꯆꯠꯇ꯭ꯔꯤꯗꯤ? ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯕꯕꯥꯅꯁꯨ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯂꯩꯔꯤꯁꯦ ꯅꯦꯠꯋꯥꯛ ꯐꯪꯕ ꯃꯐꯝ ꯖꯒꯥ ꯅꯠꯇꯦ, ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯏꯄꯥꯗ ꯆꯤꯡꯊꯛꯇ ꯀꯥꯔꯒ ꯐꯣꯟ ꯇꯧꯔꯛꯏꯅꯦ꯫ ꯑꯗꯣ ꯅꯆꯟꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯏꯆꯟꯗꯤ ꯅꯥꯕ ꯌꯥꯝꯅ ꯐꯒꯠꯂꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯗꯣ ꯕꯕꯥ ꯅꯣꯏ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯏꯃꯥꯅ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯥ ꯍꯪꯉꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪ ꯂꯩꯔꯦ꯫ ꯕꯕꯥꯅꯁꯨ ꯅꯨꯃꯤꯠ 9 ꯂꯩꯈꯤꯅꯤ, ꯑꯗꯨ ꯅꯣꯏꯁꯨ ꯐꯖꯅ ꯂꯩꯔꯝꯃꯣ꯫ ꯏꯄꯥ ꯊꯝꯃꯒꯦꯀꯣ, ꯆꯤꯡꯊꯛꯇꯅꯤ ꯀꯥꯔꯒ ꯐꯣꯟꯁꯤ ꯇꯧꯔꯛꯏꯁꯤ, ꯃꯈꯥꯗꯗꯤ ꯅꯦꯠꯋꯥꯛ ꯑꯃꯠꯇ ꯐꯪꯗꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯕꯕꯥꯁꯨ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯕꯗꯨꯗ ꯄꯥꯈꯠꯂꯝꯕꯗꯨ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯕꯕꯥꯁꯦ ꯃꯤ ꯈꯔꯅ ꯌꯨꯝꯗ ꯊꯥꯡꯖꯜꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯃꯥꯒ ꯑꯩꯒꯁꯨ ꯊꯨꯅ ꯁꯨꯃꯥꯡꯗ ꯆꯦꯟꯊꯣꯛꯇꯨꯅ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯏꯁꯤꯗꯤ? ꯅꯁꯥꯁꯦ ꯂꯣꯏꯅ ꯁꯣꯛꯑꯦ, ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯨ ꯍꯪꯉꯨꯕꯗ ꯕꯕꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯩꯃ ꯇꯥꯗꯁꯦ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯄꯨꯁꯟꯁꯤ, ꯃꯁꯥꯁꯦ ꯁꯣꯛꯄꯒꯤ ꯌꯥꯝꯅ ꯁꯣꯜꯂꯕꯅꯦ꯫ ꯁꯤ ꯍꯥꯏꯗꯅ ꯕꯕꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯜꯂꯝꯃꯤ꯫ ꯕꯕꯥꯕꯨ ꯊꯤꯟꯕꯤꯔꯛꯏꯕ ꯅꯨꯄꯥ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯩꯃ ꯇꯥꯗꯁꯦ ꯆꯤꯡꯗ ꯆꯤꯡ ꯇꯦꯡꯈꯥꯏꯕꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯇꯅ ꯁꯣꯛꯈ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯥꯁꯨ ꯄꯥꯈꯠꯇꯅ ꯕꯕꯥꯗ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯪꯉꯤ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯁꯥꯗꯣ ꯏꯃꯥꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯕꯕꯥꯅ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯅꯨꯄꯤ ꯑꯩꯗꯤ ꯌꯥꯝꯅ ꯁꯣꯛꯇꯦꯅꯦ, ꯑꯗꯨꯕꯨ ꯏꯇꯥꯎ ꯁꯣꯃꯦꯟꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯅꯁꯨ ꯀꯩꯅꯣ ꯕꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯀꯀꯥ ꯁꯣꯃꯦꯟ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ? ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯕꯕꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯅꯪ ꯀꯀꯥꯒ ꯑꯩꯒ ꯆꯤꯡ ꯇꯦꯡꯈꯥꯏꯔꯤꯉꯩꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯇꯅ ꯅꯪ ꯀꯀꯥꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯄꯥꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯈꯔ ꯁꯣꯛꯄꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯀꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯩꯀꯥꯏ ꯃꯤꯅ ꯇꯧꯔꯒ ꯈꯔ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯗ꯭ꯔꯕꯅꯤꯅ ꯁꯝꯖꯟꯗꯨꯅ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ꯫ ꯕꯕꯥꯗꯤ ꯃꯈꯣꯡ ꯆꯠꯄ ꯉꯝꯗꯕꯅ ꯀꯀꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯑꯩꯅ ꯀꯀꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯏ, ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯇꯧꯔꯦ, ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅꯁꯨ ꯕꯕꯥ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯨ ꯀꯅꯥꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯁꯨ ꯀꯌꯥ ꯊꯧꯁꯥꯕꯤꯗꯦ ꯍꯥꯏꯔꯨꯕꯗ ꯕꯕꯥꯁꯦ ꯀꯞꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯒꯤ ꯃꯊꯧ ꯃꯉꯝꯐꯥꯎ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ, ꯏꯇꯥꯎꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯃꯅꯤ꯫ ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ, ꯕꯕꯥ ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯕꯕꯥ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯂꯣꯏꯅ ꯐꯖꯅ ꯄꯥꯡꯊꯣꯛꯑꯝꯃꯕꯅꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯕꯕꯥꯁꯦ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯒ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ, ꯕꯕꯥ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯨꯕꯗ ꯕꯕꯥꯅ ꯇꯞꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ ꯅꯪ ꯀꯀꯥꯒꯤ ꯊꯋꯥꯏꯗꯣ ꯁꯤꯗ ꯂꯦꯞꯄꯗꯧꯅ ꯇꯧꯏ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ ꯕꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯋꯥꯈꯟꯗ ꯈꯔꯁꯨ ꯈꯟꯖꯟ ꯇꯧꯔꯤꯅꯤ, ꯕꯕꯥ ꯀꯀꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯁꯨ ꯇꯞꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ, ꯅꯪ ꯀꯀꯥꯗꯣ ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯦꯞꯄꯝꯕꯅꯤ꯫ ꯕꯕꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯁꯨꯝꯅ ꯍꯥꯏ, ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯤ ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ, ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯕꯕꯥꯕꯨ ꯊꯦꯝꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯕꯗ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯍꯤꯞꯄꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯤꯞꯄꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯁꯤꯗ ꯃꯤ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨꯗ ꯀꯩꯅꯣꯅꯤ, ꯀꯔꯤ ꯃꯈꯣꯟꯅꯣꯅꯤ ꯇꯥꯔꯤꯁꯤꯕꯣ, ꯕꯕꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯣꯔꯤꯖꯥꯔꯥ, ꯀꯀꯥꯒꯤ ꯊꯋꯥꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯖꯥꯔꯥ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯂꯩꯈꯤꯗꯕ ꯃꯤꯅꯕꯨ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯗꯅ ꯋꯥꯈꯟꯅ ꯑꯣꯏꯔꯝꯒꯅꯤ ꯑꯃꯨꯛ ꯈꯟꯖꯩ꯫ ꯑꯩꯁꯨ ꯇꯨꯝꯕꯗꯣ ꯑꯗꯨꯃꯛ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯁꯥ ꯉꯥꯅ ꯈꯨꯖꯤꯟꯅ ꯈꯣꯠꯄꯗꯧꯅ ꯒꯣꯔꯣ ꯒꯣꯔꯣ ꯍꯥꯏꯗꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯀꯀꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯕꯨ ꯀꯧꯕꯒꯨꯝꯅꯁꯨ ꯑꯩꯅ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯍꯤꯞꯄꯝꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯈꯟꯗ ꯁꯨꯝꯅ ꯈꯜꯂꯤ, ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯈꯣꯜ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯥꯔꯤꯁꯤ, ꯁꯤꯕꯨ ꯍꯨꯔꯥꯟꯕꯒ ꯆꯪꯉꯛꯑꯕꯖꯥꯔꯥ?
Nataga ibu mapanda mukta thoga yengusirane. Ai thoaroigeda. Adumaina numituso hokre babadi masa sonthabadu pharakadra haraga hena sum sonjalai. Kakagi soratuso akhuna pangthoknaba imaga iga wa tanarami. Sauna pangthokpa ngamdragasu piktakna sonbirasi haidana khannarami. Akhoi yum asida ki akang hek piribasi imana ingonda sumna hairei. Yum asida toina lambo oibanina mathi hek phongi ibani. Deva karma se loiraga kharadi pharani. Asumna numidang khuding babaso senaduna tumlai. Babasi machinda so soiron paron yamna ngangi. Imaga iga sumasa sonbagi oirangani khallami. Tanja adudani akhoi mamang thong adu thilidu. Aina so kanano ima thongse mukta hanguge hairami. Imana so ibungo kana uri bazano. Ahinga sida thong thilisina. Nate thongse hangukinu kanano su khangde. Imana dumna harak padudai so imada. Ima kaso tawroida mi lakpo hirangani. Ayamukta yengukige. Si haram dunay so thong adubu tamna hangduna. Kanano haidana yengubada. Mapandadi kana su leiba uramde. Ay so wakanda kaino ni tawrisubo. Thongse thilisina kanano uri bazano. Si khanduna iso thongdo muklon selaga sange haidana tawbusida igi tungsida mi ma inarakpagum tawrei aiso dumna tawrakpaduda kijadana kaino haidana imagi kadha muksangami ima so aichangapo ubaduda kanano ibungo thong thiliduna aiso ima kanasu leiramde chakraba khangde hairami adumaina iso ware haidana ngahak potharu kege hairamaga aigi kadha laktuna hiptuna lei adumna hipingaidani yena khasida aibo hanjan khonjelamana kauri idu Aiso kauri bado targa kanano aibu kauri sibo. Nate kakagi thawai dubo. Sida sum leira bazara. Aki tuzongwa kaya pirak paduda. Aiso tum thaba yade dumak lay. Tanja aduda imana aibu kana kaurei. Aiso kauri bado taraduna thuna babagi kada sangduna. Kaidawrage ima baba kaidawrage. Imana su ibungo napase masase karino mo taure. Mathanta su no i masa pumbasu unmuk ingkre. Nate sibo maiba makauraga yenghanbana pharoidra. Aiso babagi manakta thuna sangduna masado paiduna yengbirami. Adumna yenglingaido babase noktuna mathanda sumna hairei. Itaungna ibu lawba lai. Aisalage haidana thungjin paladuda munna makhuna thinduna yengduna lay. Aiga imaga so karino tawrisibo haidana babagi mataw adum munna yengduna lay. Adumna lairingaido babagi masaktisu musing musalaktuna kuchuga taiphat tarami. Aiso sidi yararoi haidana imanang babase mukta phajana yengammo. Ay imanaba makauraga maiba mata kauruke. Si haidana iso thuna yumdaki thoraga. Yumthangnaba imanaba makauraga maiba mapu kauba salami. Adubu laibakna thiri sisu. Akhoi khunge maiba dudi amuk lai khuramba satki. Ahingsu halaroi hairei. Maduda iso kari tawani khangdadana. Ngayak lambenda leptuna lay. Adumaina lairingaida imanaba duna moigi imada hanglusi haidana. Moigida muklami. Imanabagi mamana maiba magi mayum takpiraktuna. Ibani si amuk maibadu kauba laami. Ahing aduda maibadugi mayumda sangduna. Akoina kauribudu tabadagi maibadu su thorai. Kaidawba yaurge ibungo ahing asida ibu kaurisina. Aiso maibadu ubada kaptuna haizay. Pupu babagi masa pumba lai unabadongna tahore. Yaragade aigi ibagi thawai si amukta kanbiyo. Hujika mukta yumda salusi haijarubada. Maibaduna su hoi chasi haidana. Akoy si yumda thuna muklakminarami. Lambian su khara lapana yumdi pakna yawba naide. Adubu aide pakhatpana isa pumba niami. Maibaduna soibo themjanbiduna sumna hairei. Karisu tawroida ay laabasidi ibungo. Sese yum yawnaba hana chasi hairei. Asumna yum yawrabada maibaduna imada. Ibema nang ising asengba khara puthorau. Imaso thuna imungda sangduna. Ising asengbado laururaga maibaduda pirami. Maibaduna phanakuni yengaba matung. Tamna sumna hairei. Sidi nang babagi marup laikhidaba adugi thawaina. Nang bababusu pugi tawbani. Aiga imaga su wapamaduda munna yengnarami. Aduga tamna imana sumna hangi. Wazana muktadi phanaba tawbiyo. Maibaduna sum ay tawrage. Karisu tawroida luna tinarambaduda. Puningbagi tawrini. Kitang thenga magadi pharakpu taramgani. Asumna maibaduna babagi masado phajana lai khuram thokpirami. Phanakuna yengaba matung maibaduna kona amuka sumna hairei. Karisu tawraroida isu salage. Ngayak lairaga nangi napasa gyan soidana taraani. Aduga amana nang babasu yauduna laikhidaba ibungo adugi. Mathau mangam phajana pangthokpiyo hairei. Aina so hoidi pu haidana khummi. Maibadusu thau loiraba matung adum chatkre. Asumna maibaduna yengbirambadagi. Aki akhang tawramba kayadu loina phakre. Babasu hujikti masadu tamna adum kangkhalai.
ꯑꯗꯨꯒ ꯀꯀꯥ ꯁꯣꯃꯦꯟꯒꯤ ꯁꯣꯔꯥꯠ ꯑꯗꯨꯁꯨ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯒ ꯐꯖꯅ ꯂꯩꯇꯕ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯔꯛꯇ ꯕꯕꯥꯒꯤ ꯃꯪꯗ ꯀꯀꯥ ꯁꯣꯃꯦꯟꯁꯦ ꯎꯏ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯆꯥꯛ ꯆꯥꯗꯨꯝ ꯈꯔ ꯇꯧꯔꯒ ꯕꯕꯥꯅ ꯊꯣꯡꯒꯥꯟꯗ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯀꯥ ꯁꯣꯃꯦꯟꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯝꯅꯔꯝꯕ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯕ ꯀꯌꯥꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫